मालेमगी ओइना कोविड-19 पॉजिटिव ओइबा मिसिंग करोड़ अहुम लाख मरिफु माथोई लिसिंग निफु माथोईगा सुमना कुंथ्रा मरी सुख्रे लैना असिना मरम ओइदुना लैखिदबा मिसिंगना लाख तरा लिसिंग मरिफु तरुका चहुम तरा मंगा सुख्रे इंडिया के ओइना हौजिक फावबदा पॉजिटिव ओइबा मियोई लाख हुमद्रानिथोई लिसिंग कुंथ्रा मापनगा चहुम मरिफु मापन सुख्रे अमदी लाइकनबा ngamdana कोविड-19 मरम ओइदुना लैखिदबा मसिंगना मियोई लाख अमा लिसिंग तरा मंगागा चमापन तरा सुख्रे District level Nasha Mukta Bharat Campaign Committee Thawbalna Senduna Prevention of Substance and Alcohol Abuse hai Hiramda Nongmagi Oiba Awareness Program amangasi Lilong Ngango Bazar da Pangthokrai Ngasi ayuk Jiribam Police na Sinduna Jana Andolon gi saruk amoina Haujik Malem gi tamthiraba laichet COVID-19 gi matangda Jiribam da leiriba auto rickshaw driver sing yauna punna khananenabagi thormama pangthokrai Handak pangthokodariba marak mikhal ga mari lenena Thawbal district ke manung chana laiba Lilong Assembly Constituency amadi Wangjing Tentha Assembly Constituency ge Mikhal Singh ningthina pangthoknaba mafam singda drive chathaba leptrai ngasisu Thawbal District Police ki SP Dr. S Ibomsa gi midyang makhada ukhongsang mayai lekai amadi ukhongsang mamang lekai da thibuhumbagi thabak sathakrai thibuhumbagi thabak aduda yungau amadi yungau sungbada sizinaba polom kya phagat pangamkhrai Social Welfare Department piba pension scheme singi matangda complaint lehendana ba honeragani haina Social Welfare Minister Okram Henry na haikrai wafamasi Rapid Action Force Ward number 23 Wangkai SC na sinduna Kurai Lamlong Higher Secondary School da pangthokiba Minister bu okpagi thormama da phongdokhibani